District Football Association DFA THOUBAL gi meeting MAKHADA MANGAL Foundation Maipakpi Organizing Committee na City Club ka KHUTSAMNARAGA SINDUNA Suba Maipakpi Memorial Trophy 2025 9ASIDE State Level Men's Open Football Tournament Ngasidagi Heirok Part 2 LITAN MAKHONGDA LEIBA City Club ki playground da NAATKI OIBA JAGOI ESHEIGI THOURAM KAYAGA LOINANA Houdokhre Tournament asi Houdokhre Thouram da KHUTSAMNARAGA Assembly Constituency gi MLA Sapam Nisikant Wangkai Assembly Constituency gi MLA Thangsam Arun Kumar, Heirok Assembly Constituency gi MLA Thoksom Radeshyam, Suba Maipakpi gi Mapuroiba Thoksom Ivochoba amasung Sur Hospital Khangabok ki proprietor cum MD Dr. Laishram Somen Kumar na chingbaga lorina Athoiba Mitunglen Singh oina sarbyaki Thoram gi sarugama oina City Club Playground gi nauna saba ground fencing su Ngasigi Mitunglen Singh na sangaduna miyamda khusinaki Loinana ngasigi Mitunglen Singh na tournament ki firal chingkatuna Laikhidrabi Maipakpi ki photo da lei sukatuna ikai khumnabasu utki punna team kuntrani toina group nipan thokna league kam knockout basis da chathagadoriba tournament asigi ngasi sanakiba hanba match da John FC Achanbi Gaiga Laikai FC Yaskulga Sanabada match ki apiba madam loiba fawada team animakna goal amata chanaba ngamdabadagi referee na draw tare haina decision piki